Pausada yumpam uibamar uibabau khara update taujare. Rohit Mihat, Tawal Court na Wayan Bagam Dragadi, CBI de Sinno, JSA. JSA against the brutal killing of and Rohit na Tawal Court the Thompson Rohit Mihat ki case asida investigation team amade. Tawal Court ki judge Jauna Court ki staffs na case asivanam sinduna thambagi mong ama tawwa. Case asig investigation ki progress laitava. Mihat padasin na vakurai fagat pangamdava mayamasi laina case asida CNA aiva. Miyoi taruk fagalaga hosik fobo case asi kadai fobo chatharabagi aibadu khangandana tumini laisin babo akan bambong de janing daba phongdorakle Nagalamromda aukiba February kon mathoida hairok taki lakwa masing yamlabun fisin da Thabal court ki gate nang khaiduna court manung da fen da bi kholau ke laudun khongjang changsilingai cherakta judicial custody da leriba miyoi taruk adu video conferencing ki khudang da hearing tawgre hearing reserve tawduna thamgre election ga mari ilena case oibana March ma election matungda hearing right laugh lagani abelagi no fishing adu athengbuda court ki complex manung dagi thokna rakibani haire atopa pau umadana National Health Mission ki contractual staff lisingani chama ko humfugani thoi angakpa mahungda health department da regular tahan gre Manipur thokliva angakpa thokdok singe manungda handak pangthok kadori taragani thoi suba Manipur Legislative Assembly election ki code of conduct sanagadava Normal waligada National Health Mission ki makata tongan ba forcing the thabak tawba contractual staff Lisingani sama kong fugani toy Manipur lengha ki health department ki makada regular tahan gre. Fresh na fangpa faug da yamna angakpa thawang amada hathu athuwa man bamong da thokiba order adu sahidi yauraga tang yaudaba yaure. Aduga regular tahan bagi sahi tawriba officer adugi secretary dana 0601-2022 haina ire. Hariba tongan pa forcing regular tahan krava staff lisingani sama kong fugani toy ado Lamfel Fata Lever Health Department da joining report pi basat pada Laksan Binabo official sing lai tawagal loinana joining tawul lak lever staff sing atu ningthina response taw bidre abegi wathok amasu laire loinan hausik ori fibam as the National Health Mission ki contractual establishing ani sama kham phugani thoi ado Health Department Laksin gatra natagan Laksi loitra habegi samam labas thok le haire yam nagak lever wafam amana English sing ani mangada matamadugi farm minister na Launch to kiba National Rural Health Mission NRSM gat nauna launch to wa Urban Health Mission ani asigi mahuta National Health Mission aina lerak padagi English ani taragani pan gi March thada madam loivadagi English ani kun gi March phawa matam sangdok raga COVID-19 laina laichat asi lakpadagi mafamarang khangda leiriver center sponsor scheme asigi contractual establishing ani sama kang fugani thoi election gi code of conduct lauthoka da nongma kwalinga da regular tare ain order thoklibase Yamna samam na ba amadi chingnanga webo wathoka masu airakle haire Masida hangling libo from the central sponsor scheme amamata matau karamna state government department da ondhoka dorivano habasane center na sada marfudra sentang fitraga state na sada taragi senpam photoklaga hanage contractor liver staff singe talak firam ba adu hausukti state government regularize tan grabani na sada chama state na photoklaga thagi talapi ge doribane Lamdamasagi sel tungge asauba awaba lairingai duga hanagi employees ki talab amade pension phawa pibada wana lairingai establishing ani sama khom fogadi thoi ki talab na kadai dagi sel na piga doribano aibo wafum su lagle ngasi mak regular di takraba establishing ani sama khom fogadi thoi hauze joining report of khang da bagi kangaw na tuna laire hauze lairiba National Health Mission ki staff sangi film asidi mathang la ka doriba anuba sarkar amana hekta kaldat kiba yaba mawungdani makoina regular ta tabani haiduna Makoina regular tana navani aiduna question chentuna khaigana khiba asokba senpham adu mangjaba tabani National Health Mission ki tongan ba category tarama ga health department ki makhada regular tan graba contractual establishing ani sama khom phugani thoi ki forcing adu de specialist of medical officer taraga mari medical officer I was sama khom phugo humdoi medical officer dental nivan GNM staff nurse sani nifugani thoi ANM samri humputra mari Asa facilitator sama kumfuga manga Asa facilitator sama kumfuga manga office assistant kumfuga divan different category staff sahungkun gamafan different category staff sama kumfuga manga different category staff sama kumfuga mari different category staff sama ganifuga humdoi different category staff sama gataraga mari different category staff marfuga taret different category staff kulumdoi punna establishing ani sama kumfuga ni thoini aire Songtham bijoina ragumani ki mathakta lupa crore taragi defamation suit tawgre Urifo kendra da BJP ki candidate oiba KS Ragumani na miyoibagi ikai khumnaba ijat sokpa yapa wahi phongdokpa gi damak socio political commentator Songtham bijoina maki mathakta lupa crore taragi defamation suit thagre Hausik Manipur da chathariba election campaign ki procedure asi issue da vest obagi mota maga hunatuna
college board amagi thakta kumtharakle aina songtham bijoina phangdokre awafam asi ngasi mahaki lamfel da leiba yumda pangthokiba pawmising huknabagi mifamda haikebani mana formation da makha daraduna hai ECN free and fair election amal hengani ariwase khana sainabagi nakal khakda yangbagi mami chaungna tai house election ki mak paina black money kya sina duna vote khombagi amadi selfie bagi thabuk mafum kya da paksana sadare BJP ki chief spokesperson waramba CS bijoina hana BJP de leringa da hai ki bo wafum ki ona taina bada BJP bo maral sibo wafum kya pawmising unaba adu da phangdoke mana makha daraduna hai andak BJP party ki ticket pi bada sel cam yamna finaki amadi lawna ki haibasi senglabane BJP haudorakpadagi yaucharakpa party ki constitution amadi ideology bo thajaba kaya party asibo thatoktana chatkebane andagi mekhal asida miyamna bisak yaklaga munna khantharaga vote pibiyo selda mantingna daga vote pibi kanu kumjali sing ani taraga tarita BJP na miyam bangda puthokiba vision document adu miyamna kaurumlagani khanba asine handak 2022 gi mekhal mamangda puthokiba BJP ki manifesto asi katel nangnana puthoktaba yadabadagi puthokiba manifesto haike Maragasi mafangal kanba BJP ki lengak lehlasi biren sungchina fa lengak asi kok yamna sai ahing tumpa yade numit kunni ki minister lauthokani aina lai adun maraset pa BJP lengak leina ba BJP na masing yamna hena vote ka tun mapangal kanba BJP lengak lehlasi hana handak fang thokodurba assembly mekalda kombi kendra da BJP ki mirep na chawna bai fang na ba pandam da BJP kumbi mandal lasinar kumbi kangjai pungda pang thok pami famda se minister na athoi mai thonglen oina saruk yara dun fang thokre mana makha taraduna BJP ki linga na leba ka segi mioi khuding izat leina mioi mo oibagi igai khomna bagang ni hingan ba pamba party ni mamang da fan ki balega na manipur da mi amaba faning ba fawa haning ba hat pagi thabak sa tharamba do ngasi ki BJP ki sungsin na balenga kasi lakpa dagi mangre asigumna miam bu hiana belu lein hingan ba sakot thorangi lambi da miam puna sarugya ba ngamna da bala ka doriba meghala sida BJP da vote fivi duna BJP ki lenga ama furak na bo hona si han afil tauge Kombi kendra da BJP ki mirip oiriba sanasam prem chandran haikivada lakadoriba mikal asidam hak miyam ki mihut oina thagat pirabade kendra miyam ki chakhona da hingbagi thak hengkana da loinana sothana leiriba kendra si chakhona mida khong thangchen bang ngamna ba honagane maramadar mahpa mikal asida miyam na mai fakhan biho haike makhatarakpa atop pau madana Russia ki asset kudingma freeze tawsilagani Joe Biden America da leiriba Russia ki asset kudingma freeze tawsilagani ana US President Joe Biden la thokre White House da Joe Biden wangang latuna Russia na Ukraine da hauja chathariba lana si Russia ki President Vladimir Putin haudokpane Russia ki thamu asi ki makta tongan ba khongthang kaya fai katuna Russia ba fara tambi gani aige Joe Biden la khulak diba khongthang singi manung da America da Russia ki bank mari Russia ki kunung oiriba Moscow ki anakpada leiba sensa tumja tawdura sel fire ba billionaire sing amade makoi ki imung manung da agan ba miyang chansin ba amasung America da leiriba Russia ki achat sing su fresh tawsina na ba warip lawre US ki troops sing na Ukraine ki house leiriba irang asida ko thingjiloi haina laukthokrabaso NATO ki nongfok thangba saru ngak sena da bagi da background amadi air force sing thadok lagani ani US Joe Biden na lauthokre Europe da thadok kadar ba US force sing asi landa saru yana da banate NATO ki chatminariba laibak sing madi awang thangba da leiriba laibak sing ngak sena da badi ana magna makata ki maragasi da Prime Minister Modi na Russia ki president da khudak lal lepna da bakhangan kre Prime Minister Narendra Modi na ngarang na bidang Russia ki President Vladimir Putin da kudakta lal lepna da bakhangan ki baga loina na Ukraine da leiriba Bharat masa sing asok apan nangan dan basu khangan kre aire Amarom da Bharat leiriba Ukraine ki embassy na phangdoki bada Russia na sa tharifa military ki akanaba operation da misam chama jangkai yana sire aige Amarom da United Nations ki Security Council amadi European Union amasung atai leba kya na su kudakta lal lepna da bakhangan kre America amadi European Union amukta oikidriba mongda mamangi kya da ki hena chawba sanction thamgre United Nations na kudakta lal lepna da bakhangan ki baga loina na thawong adu ba condemn tawgre NATO na su erklebe fiba masi khanari aikre Amorom da Ukraine da leiriba Bharat masa sing evacuate tawna da ba khana ba hore aire Amorom da Russia na Ukraine ki mafam kya haujaksu question da thamlaga misan sijna dona thukai bagi thabak leptri aire Ukraine ki president na phangdoki bada leibak asna nikhan da leitana thengna gani aikre Makatarakwa atova Manipur ki pau amatana nongmai kapsilamle narang no bidang pung tara mathoi makharum tabada thangmaiban jumnam lekai da leiba thangmaiban United Club DUC ki president oiriba Laisangthem Pratap ki yomda sakhang da fasna nongmai round kya kapsilamle thawdogadu da Asoka Fandi amata yahode aire thawdogadu ba janing da phangdok tana ngasi naharu Laisemba Club ki sanglen mamangda miyamna wakan mifam fam da protest tawgre wakan mifam adu da saruga ki Pratap na phangdok ki bada Magi mayumda nongwi kapsilam limba adu kanana insilaga tawhan bano aiva miyamna irai laina khangani
miyam na lefiu thong adu mak masa amadi miyam namthagi khanduna kapsilambani aile lawe masi miyam hupna theng hodrabadi kendra asigi mangjaba lakani ana su phongdoke Kaksing Police na ITVV ki jawan singda bom pokhain wada chenaba prifa ki miyoi manga bhongi masa ka khona na phagat kre Haukiva February kunda wangu tera da Indo-Tibetan Border Police ITBV ki person sing da bom pokhain duna attack to wada chenaba miyoi manga kaksing commando kangbu na phagat kre Pawasina hari badi ngasi nganba pung omrom tabada wangu noratel area da ana jadava lalhau lusing chathok sin tawdu leire haba paw oma fangbada ki kaksing ge Additional SP Operation Pinoy Songtham amadi kaksing commando unit ki OC MD Abbas Khan kaksing ki SP ki miyang makada thiyo bage tabak jadavada ITVV ki person sing da bom pokhain ba amadi tongan ba mafam sing da IE di pokhain ba da senaba prifa ki miyoi banga phagat pangam ki bane aribada content singa sigi maru paw khara asiba paw tamjariba Manipur Local News YouTube channel amadi Facebook page asidagi yengbiriba punamak ko thagachari channel asana tomda kanarabadi subscribe to be 3% subscribe to be ramoloinana like and share to busu kawi ganup namakpo amaka na thagachari